थोक्चोम सैतापुत्र सिंगोना प्रिसाइड तौदुना ngasi ayuk pung 13 tabadagi assembly gi mifam hek haubaga wang pakhung gi agenda lakhotki loinana mathang senba sahi lisingani kulmari gi budget estimate ki apunba sempham dagi department tare na demand tawba apunba sempham rupa crore lising ahum satret humphuni thoi lakh humphum doi lising kuntaruk ayaba piki wang pakhung gi matamda ruling gi maikai dagi national people's party npp gi jehemlung panmai tamilong kendra na hangki bawang gi pakhumda minister in charge power TSP Singona High. Tamelong the Sangaliba 132 by 33 kV substation ki thabak sada Manipur loisale. Lagliba April thada commission tongna honari. Opposition Congress ki Kangujam Ranjit Singogi Mo Sinduna Kaisa Megachandra Singona Hankiba Wangi Pakum Piraduna Power Minister na High. State Asigi Woina Big Awar Matamda Hojik Sorangna Mai Megawatt Sani Yankai Drakar. Loktak down is in project ki construction Mamangi Thabakti Loire aduga sabsaba construction di hogdri pre construction ki thabakta punna lupa crore humpu humdoi hen sangkhre ke megachandra gi makha ta wangi pakomda minister na hai singi lamda 24/7 mai pide 23/5 ki sangda piri load shedding gi wafam di leite ruling gi maikai dagi npp gi nurul hasan khetrikau kendran hangkibo wang da pakhum pireduna public health engineering minister L Sushindra Maitaina hai saliba tha asigi December phawda khetrikau kendra gi yumthong khudingda toti gi ising phanghalagani jal jeevan mission gi makhada thambang khong zonal reservoir upgrade tawba leimaching water supply scheme dagi naharu phawba aduga leitambi phawba pipeline tingba Erilbung water supply scheme amasung Khetri Bengun water supply scheme sendin sajanba yauri naharu phawba pipeline tingbadi loikhre ataidi sahi asigi July thada loisanaba pandam thamli Narul Hosangi atopa wahangi pakhum piraduna forest environment and the climate change minister in charge TS Basorji Singona High Nongmai Sing Reserve Forest area da forest village haiba leite adubu Nongmai Sing Reserve Forest ki manung chanba leimasing haibadi lei Reserve Forest area da lining laisonga mari leinaba laisang sanglen ningsing khubamna singba saba yade karigumba saba tarabasu Forest Conservation Act lising samapan marifugi makhada central lengak tagi ayaba lobudi tangai phadi makhata bo hangi pakomda minister na hai Nongmai Sing Reserve Forest area da lining mari leinaba laisang macha kharadi lei Robin Hood ki ningsing khubam amasu mafam adu leiri Reserve Forest kandaba yade aduna tofom thokpasingdo tanaraga tawminasi haiki wang pakhum hek loibaga opposition congress ki Surya Kumar Okram na logi wangmada nunglengoi kotpana Thawal Turen Yana Pibam Sadre Haibigi Matangda calling attention Mosanama Putoki. Surya Kumar Okram na hai Maru Aina Thawal Turen Marinda Laiba Mapithel Dam Dagi Hauraga Isingi Awaba Mayoknare Turel Asigi Ising Sasana Power Tangadre Haiki Turen Maril Asigi Tonga Mapamda illegal mining kaya tauri masigi matangda high court PI lamasu thaduna high court direction pikiba phawbo leikre madugi matung ina police ki team amana pung kumari survey tawduna report pigadabani haibagi order phawbo leiki nung lengo yaudun development ki thabak paikhatpa yate haki basu leiki nongmagi chara tanjariba nongmagi lengoi pek pasu a mamangdagi tawrai matamaduda isingda karisu amotpa leikide adubu kwairi mayam torokpadagidi isingda ahongba kaya lakle karigumba police na athingba piba matamdadi numi kharigi matungda aruba ising hekta woiki adunati mari leinaba department sing sungsannaraga turel asigi ising luna na thamnaba turel asigi nak yata khundariba singi yengbiduna kari tawo yabage haibado lenga ki pun singsangki motion adagi pakhumda house ki lusing basu oriba chief minister N Biren Singona hai motion asida pukhaliba wafam asi yamna maram sai lenga asina hotnaba yabasu hotnari phaba yaba phai adubu hekta adum tawrai aina tagodoriba thabakna atopada kari thokadage haibasi khangnarabadi phagadabani adubu ai farga loire paisa phanglaga loire haina khanabasi khwaidagi laibak thibani khwaidagi phadribasi aikhoini hairaduna singda u takna yanthatpana hojikti ising phangdre singda dam kangle development su tawdaba yade madugi masak mathumsu puthokdaba yade aikhoisu hingdaba yade haiki machine yauna tureldagi nunglengoi perpa thingnaba lengangna sabsaba phirep lokre yamna thuna gazette notification thoklagani manual tawriba singdi mari leinaba department ka tanaraga adum tohonnaba su hotnari nongmagi nung lengoi peklaga hingjariba sing NREGS ta khudong chaba pinaba sonari haiki makhatana senba sahi lisingani kulumdoi kunbari gi budget estimate gi department tare ki tongan demand toba sempham khanabiraga ayaba pibinaba finance puriba chief minister na puthoki demand sing ayaba pinaba punna khananainaba hogdoluduna opposition congress ki kaisa megachandrana jal jeevan mission gi makhada yumthong khuding thaknaba ising phanghanba haiba har ghar jal
karamna thabakta onthok libage haibagi wafam thamki mission asi karma matamda losingadage haiba ngamdrabasu hojik phawada yumthong kyada ising phangalabage haibado khangningi haiki minor irrigation department ki demand da policy kat masan putholodna ke megachandra singona hai mamangda mi department na ningthina thabak tawkhidaba ukhi work program sembada member sing amadi lawmi singda tak tak tabugum tawi handaki work program sem khrabra haina su hangki fishery ki demand da su policy kat masan putholodna hoki basahi mari mangarom asida program sing pakhat pa yu ude mela khara pangthokpudi ukhi central sponsor scheme di makhada ngami singda mateng khara pigani hai khara pi khidre paisa lekta bagira haibagi wafam thamki social welfare department ki demand da su policy kat motion putholoduna department asida usi gumba officer khara leire haina observation pikhi state amasung central scheme gi makhada ahal orba singda piriba pension ki beneficiary khanbada mong maril tadre hairaduna sahi nifu manga yangkai gi miyoi kaya beneficiary list yawa thenare old age pension phangba lekhidraba kaya gi senpham mari lenaba officer singna logna leire haibagi wafam thamki aduna ningthina check tawba chungbani haiki congress ki thauso lokesor singona khana nainabadu da saruk yaraduna policy kat motion sing puthoki PICD gi demand da lokesor singona hai department asi lairba ina khunba achauba macha khaidaba department amani ising haibasi phuna makat chamane ariba pipe sing singdoktaba leiribra haina hangladuna private water supply tawriba sing ningthina check amasung control tawba chungbani makoina piriba ising asi sinaba yarba jala haibado certify tawbra tawdabra haina su hangki water supply scheme kayagi thabak sukhibagi pithokna lariba sempham lagliba mas 38 phawada pithoknaba tawiyo haina minister gi pun chingsanki minor irrigation gi demand da kat motion putholoduna kumjali singani kulhumdoi amasung kunmari gi work program sembada panthari basi karigino haibagi wafam thamki RLI scheme sing ningthina charaiba yanaba diesel motor gi mohota electric motor onthok pinaba observation pikhi fishery gi demand da su kat motion putholoduna TS location singona hai state asiki apunba missing gi chada mogdra manga di nga sai adubu budget ni piriba sempham asidi pisak pi nga gi potho hengal anaba nga yoknaba pukri ningthina tawnaba wafam thamki low uba yataba mafamda nga yok farm onthokpa haibasi ayaba piba yaroidra haina su hangki social welfare gi demand da kat motion putholoduna old age pension card yenthokpagi system mong maril tadre haiki go to village lakhibadagi MLA singi mafam phangdre ruling member singidi khangde opposition MLA gidi old age pension card ama phawa piba ngamdre aduna MLA singresu khorongchaba khara pibinaba akanba wafam thamki speaker thokchon secretary singona preside tawduna nungthilgi mifam hek hawbaga opposition congress ki Surya Kumar Okramna art and culture ki demand policy kat motion putholoduna hai Manipur University of Culture asi kumjal sing ani tara tarukta lengkhat khibani hojik department tara mathoi leire hojikti hairangoi thongda bara piraga waiduna leiri administrative block na art and culture department complex leiri bani university asigi lam ama Imphal scheme afam amada loksan basu leikhre adubu thabakti amata paikatri masida kari tawo yabage yangsan piu haiki Manipur State Film and Television Institute asi India gi oinati mapan subani haina launari bani aduna institute asi ningthina mathok tawo yanaba thabak lokhatna basu lenga gi pung chingsanki Manipur Cultural Policy ki makada Cultural Advisory Board sembagi thawrang kari thakta leiri haibadu khangningi haina su panki folk art festival lekhibagi maram karigino state museum su ningthina semgot patarkar oi haibagi wafam su thamki public health engineering department gi demand mot piraduna yenaba mafam khara natana overhead tanki mayama sare adubu singi lamdadi khara wali basi karigino yangselhaningi haiki ruling gi maikai dagi independent Nisikanta Sapam Kaisamthong Kendrana demanding Kanabada observation piratuna high hojukti maigi pibam hanadagi phagalle mai letrabasu lambi thong letrabasu aikoi hingba yai adubu ising letrabadi awabagi masakni aduna lisingani kumarigi manungda mipung khudimak afaba thaknaba ising phanganaba jal jeevan mission asi pakhatpani haina lawi hojik isingi awaba asida Kaisamthong Kendrana hena mayoknari ising phangde hingdabadi yadabana leiraga sinari work department ka PICD ga khara tanmen sanadbagum tawi bhab tanadabadi khara leiri kalbar makhada ising piping pubana drain da su akaiba pire aduna kalbar makhada puriba piping lokthokpa yabra yangsanbinaba observation pikhi ruling bench ki maikai dagi NPP gi M Rameswar Kakching Kendra su art and culture ki demand observation piratuna
कक्चिंग गार्डन की लम चयनब लेरिबसे थुना लोइसंदुना स्टेट न लौसनबियु हाइखि मणिपुर यूनिवर्सिटी ऑफ कल्चर असि सेंट्रल यूनिवर्सिटी ओइननब तक्सिलिबनी यूनिवर्सिटी असिदा एफिलेट तौरिबा कक्चिंग की महाविद्यालय की बिल्डिंग साफम लेत्रे हाइखि खन्ना नैनखिबगी पाखुम पिरदुना पब्लिक हेल्थ इंजीनियरिंग मिनिस्टर एल सुशिंद्रो मितेना हाई हानगी पाइप लेना अनौबा अमुक फुमलकपा तिंगबदगी इसिंग थाखिदबनी निंगथीना मथौ तौद्रबा वाटर सप्लाई स्कीम खरदी लेगनी हौजिक युमथोंग लाख मरीरोंगी मनुंगदा अहुम हेना इसिंग पिखरे लमगी सेना बखर लेरी यानखिबा सिंग थबक ओंथोक्तबदगी थोंग लोनबा कयासु लेतबन नते जल जीवन मिशन की मखाता पाखरबा थबक सिंग यंगसनबा कांगबु अमल लई मखोइना अयाब पिरब मतमदा बिल की सेंफम पिथोकपनी विलेज लिसिंगनी चांगा रोंगी मनुंगदा चामरी तरामाथोइदी युमथोंग खुदिंग इसिंग फंगनखरे अतैना सादा हुमफुदगी मौद्रा फाउबगी चांगदा इसिंग पिरी जल जीवन मिशन की मखाता अर्बन एरियादना मी अमदा नोंबदा इसिंग लीटर चाम 35 अतै टाउनदना लीटर 10 अदुगा रूरल एरियादना लीटर 50 पियु हाइबन इम्फाल वेस्ट की वना सिंगदादामदा इसिंग लेतबना मियाम दा इसिंग पीबा ngamdre aduna awaba mayoknari hana sinaramba ising gi changdagi sada yankai tamak sinanaba appeal tawraduna thaknaba khaktagi ising pibani gari chanaba phiron sunaba ising piba nati haiki ising gi quality check tawri monitoring amasung laboratory lei private water supply su check tawnaba law ama sema darkar oire mathangi session nangnaba law ama soidna semnaba honagani singdi loina kokre ising laktre kadai dagi ising pigani PICD na ising hekta piba ngamloi aduna punna bhap taminaba darkar oi natrabadi सही मंगा तरागी मतुंगददी उपाय लेरो हाइखि थबक सुखिबगी पैसा पिथोक्तबगी मतंगदा मिनिस्टर हाइ जल जीवन मिशन गिदी पैसा अदुम पिरगली अदुना पिथोक्लगनी ममांगी वरबदी पुना फमिन नबा अमदी दरकार ओइ माने इरिगेशन की डिमांड दा पुथोकिबा कट मोशन की पाखुम पिरदना चीफ मिनिस्टर एन बिरेन सिंगोना हाइ डिमांड असि डिपार्टमेंट असि यामना मरु ओइबनी अदुना लैंगाक असिना अहेन मियंग चंगली हौजि हौजि रिवर लिफ्ट इरिगेशन RLI स्कीम सनित्रा लेरी मसिगी मनुंगदा यांखै निपानदी मेजर रिपेयरिंग दरकार ओइ हौजि हौजि अनौब स्कीम 53 सेंगबली गुहा कया हुटबगी थबकसु चथरी अथुबदा लोइसलगनी हाइबगी थाजब लेरे सिंखोंगदा चेक दाम खरा सानबसु होनरी लफमदा इसिंग पिगा दौरिबनीना रूलिंग ओपोजिशन खाइबा यादे हाइरदुना इसिंगी सोर्स कन्नबा पुन्न होनमिनसी ग्रीन मणिपुर मिशन पाइखलिबसे उमंग कन्नबनी मबांगैदगी अहल लमनसिंगना उमंग लाइगी लाइकोन सेंगोटलमरिबा असि उमंग कन्नबनी हाइखि आरएन कल्चर की डिमांड खनने नखबगी पाखोमना सिमिनिसन हाइ अखोइगी आरएन कल्चर बु मालेमगी थाकता सक खंगबिबसे अखोइ पुनमकी चाउथोकचरिबनी यूनिवर्सिटी ऑफ कल्चर हौजिक भरादल तौरी लमदी लेरबनी फॉरेस्ट मिनिस्ट्री की अयाब अमन लौनबा कुमजा 1918 मे थादा दरकार ओइबसिंग तौबई लोइख्रबनी एकर 39.9 अमगी लमदा यूनिवर्सिटी अमा सागे लम असि पिबियु हाइबदा सही अनि हेन चंगी लुपा करोड़ मरी हेनब सेंफमसु लमगी प्रीमियम ओइना थीख्रबनी यूनिवर्सिटी असि सानबा लुपा करोड़ 39 लाख 19 की प्रपोजल अमसु थाखरे सोइदना यारकनी हाइबगी थाजबसु लई यूनिवर्सिटी असिगी स्टाफ 100 लौनबसु थबक पाइखली हाइकी स्टेटी ओरिबा फिल्म असिदा फिल्म असि इंडस्ट्री अमनी हाइनदी लाउथोक्ट्री अदुबु मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट नदी तौबु याबे एक्टिविटीजिंग तौरी मणिपुर स्टेट कला अकादमी की खुमल नपाक्ता सुमलैबा नुंगाइररोय मफम चाबा अमदा होंदोकनबा होनगे हाइबगी थाजब पीखी रेगुलर सेक्रेटरी डायरेक्टर हाप्त्रिबसे प्रोसेसता लाप्सेस खरा लैबदगिनी अतै डिपार्टमेंट सिंगिसुनी अदुना कुमना यंगसली कल्चरल एडवाइजरी बोर्ड सेमनबा थबक चथरी कल्चर की लुप चामा कुनिथोय रेसा तौरे अथुबदा सेमनबा तौरी हाइखि फिशरी की डिमांड ता पुखटकी वाफम सिंगी पाखुम पिरदुना मिनिस्टर TIS दिंगो ना हाइ डिपार्टमेंट असि एसिमेंट लेतबदी नते हंदकी ngaगी मेलादा पुथोकिबा ngaगी चांग दो हानदगी यामना हेनखि नेशनल फिशरी बोर्ड की मखादा स्कीम कयाजु पाइखली सेंट्रल स्पॉन्सर स्कीम की मखादा शेड्यूल कास्ट अमसुंग ट्राइबता सादा हुंफु अदुगा जनरलदा सादा निफु की खुदोंचाबा पीरी सोशल वेलफेयर की डिमांड की मतंगता मिनिस्टर आइसिंगोन हाइ ऑल एज पेंशन स्कीम की बेनिफिशियरी खन्नबा स्क्रीनिंग कमिटी अमना यंगसलगा स्टेट लेवल कमिटी अमना खनबनी मसी गाइडलाइन अमगी मतुंगिना तौबनी रूलिंग अमसुंग ओपोजिशन हाइना खाइदोकप लेते हापनिंग बदी यामना लेरंगबनी अदुबु चांग पंदुप अमदी लई हाइना सु पनखि मखाताना सेंदोक सिंजिन तौनरबा तुंगदा पॉलिसी कट मोशन सिंग लौथोक्तुना तोगान तोगानबा डिपार्टमेंट तरेना डिमांड तरिबा सेंफम अदुदा अयाबा पीखि तुंगदा मखाताबा एजेंडा लेतबदगी स्पीकर थोक्चोन फेक्चर सिंगोना हयेंग अयु पुंग 13 फबा मिफम यैथोकले हाइना लौथोक्तुना ngasi gi मिफमसु लोइसंखि।